Hindu paoche ki me tara manga ge editorial da lem accuses on Manipur and the ethnic conflict haina phongkhiba sina Manipur amade center Leingakna hojik Manipur da thokli ba erang ase loisinnaba hotnariba thorang khudimak masak thihalle amade hena lan uhnaba honare haina Manipur Leingakki DIPR na thadorpa cherol mana sengdorokli Hindu na phongliba editorial asina takpadi paoche ase Manipur gi issue sing manung huchina khangde haiba mayek senglei Manipur gi Chief Minister na mamang da phongdokhiba da kamjong da Myanmar da illegal immigrant lisingmanga ga chamri yang khaitare rom naron da sanglakpada gi thengna ke Myanmar da military coup tawkhiba da ge anoba sanglakliba illegal immigrant asi yam khide masigi mamang da Leingakna drive sathabada anoba khul chamapan ga marfudrat taruk thengna ke masi matam sana border da lansilakpa check tahogdabada gi mahine Lisingani kunhumdogi February thada cabinet subcommittee ama minister lepo hawkimna lusingduna amade awangbong newmai amade th Basanta Kumar yauba timamana biometric data loba hoke maduda mapam nipumathoi khaktada illegal immigrant lisingani ga chamaga mariputare thengna ke khulkya nongna semgalpa si thingduna miyoi sing masak khangdona ba lokolakpa thorangda illegal immigrant sing charangna ba horake loinana Manipur gi irang si thorokibani Hindu gi editorial aduda Manipur Leingak asi phurup amada atamnana yengsile haina maral siribasi aranbani Manipur gi asingba manghana ba honabani haireduna ngasi phawbugi manungda Manipur Leingakna misang mikhai naikiba leite state asi illegal immigrant kya gi mayokta leigani Leingakna paikhalakliba thabak punumak center Leingakna hairakkiba ngaktani editorial aduda Manipur da leiriba refugees singda tathi tawina tobi Mizoram da piriba khudong saba asiga khenai haikibadu yumpham yaudabani hojik Manipur gi kamjong da leiriba immigrant singda chanaba polam sing leifam safam amadi nongmada sangdaba yadraba sing Leingakna piri haiki deportation tawkiba Myanmar sing adu Myanmaris ing adu lam ani ge marakta wakal taminaraba matung khusinakibani leihoriba Myanmar masa sing mafam aduda normalcy leiraba matung deportation gi thabak paket kene haina serol sina makha tarakli